ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤ ꯃꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯅꯅꯥꯎ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩ ꯃꯧ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ꯫ ꯏꯃꯥ, ꯑꯩ ꯏꯃꯨꯡꯗ ꯋꯥꯏ ꯇꯥꯁꯜꯂꯤꯌꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁꯤ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒꯦ꯫ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯏꯃꯧꯅꯤ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦ, ꯐꯈ꯭ꯔꯦ꯫ ꯃꯅꯦꯝ ꯑꯩꯕꯨ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯔꯤꯕ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯨꯅ ꯇꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯅꯨꯡꯁꯤ ꯊꯣꯔꯛꯂꯒ, ꯏꯃꯥ ꯀꯩ ꯍꯥꯏꯒꯦ? ꯍꯌꯦꯡꯁꯦ ꯃꯈꯥꯔꯣꯝꯒꯤ ꯅꯅꯦ ꯄꯤꯁꯛꯇꯣ, ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯍꯟꯗꯛ ꯄꯣꯛꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯏꯄꯥꯟ ꯊꯥꯕ ꯇꯥꯏ꯫ ꯃꯈꯣꯏꯒꯤꯗ ꯆꯥꯛ ꯇꯧꯅꯦꯅ ꯍꯥꯏ꯫ ꯑꯗꯨꯅꯅꯦ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯕꯛ ꯈꯔ ꯇꯧꯕ ꯆꯠꯂꯨꯆꯣ꯫ ꯏꯃꯥꯁꯤ ꯆꯠꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯏꯃꯥ ꯁꯪꯉꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯅꯪꯕꯨ ꯇꯟꯕ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥ, ꯆꯠꯂꯨꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯒ ꯅꯃꯧ ꯑꯣꯏꯅ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯔꯤꯕꯅꯣ? ꯑꯩ ꯇꯥꯃꯣꯒꯤ ꯐꯤ ꯈꯔ ꯁꯨꯔꯒ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯒꯦ ꯏꯃꯥ꯫ ꯍꯣꯏ, ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ꯫ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯤꯁꯛ ꯈꯣꯏꯗ ꯂꯥꯛꯏ꯫ ꯅꯨꯡꯁꯤ ꯌꯧꯔꯗꯨꯅ ꯃꯌꯥꯝ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯦꯝꯒꯗꯕ ꯂꯧꯔꯒ ꯁꯦꯝꯕ ꯍꯧꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯦ ꯊꯣꯛꯄ ꯂꯦꯝꯕꯤꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤ, ꯉꯁꯤ ꯑꯌꯨꯛꯀꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯑꯒꯦ? ꯏꯆꯦ, ꯉꯁꯤꯗꯤ ꯏꯃꯥꯅ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯁꯦꯅ ꯆꯒꯦꯝ ꯑꯣꯏꯅ ꯄꯣꯝꯕ ꯆꯥꯔꯛꯏ꯫ ꯏꯅꯥꯎ ꯅꯨꯡꯁꯤ, ꯅꯪꯁꯦ ꯐꯈ꯭ꯔꯦꯗꯀꯣ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯦꯞꯇꯦ꯫ ꯏꯅꯦ ꯊꯔꯣꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯦ, ꯏꯅꯦ ꯊꯔꯣꯅ ꯈꯟꯕ ꯃꯃꯧꯕꯨ ꯀꯩꯅꯣ? ꯏꯅꯦ ꯊꯔꯣꯅꯒ ꯅꯨꯡꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯈ꯭ꯔꯕ꯫ ꯅꯨꯡꯁꯤꯅꯁꯨ ꯃꯅꯦꯝꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯔꯤꯕ꯫ ꯃꯅꯤ ꯃꯃꯧ ꯍꯥꯏꯕꯗꯣ ꯆꯥꯡ ꯇꯥꯗꯦ, ꯅꯠꯇ꯭ꯔꯅꯦ ꯏꯅꯥꯎ ꯅꯨꯡꯁꯤ? ꯏꯆꯦꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤ꯫ ꯅꯅꯥꯎꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯗ꯫ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯒꯠꯄꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤ, ꯅꯪꯕꯨ ꯅꯌꯨꯝꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯊꯣꯔꯛꯇꯦ ꯍꯥꯏꯕ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯅꯦꯝꯅꯅꯦ ꯏꯁꯧ ꯂꯥꯡꯕꯗ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯡꯁꯤꯒꯤ ꯃꯇꯧ ꯇꯝꯃꯨꯅꯦꯍꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯊꯕꯛꯇꯣ ꯈꯔ ꯁꯨꯔꯨꯔꯅꯨ, ꯈꯔꯁꯨ ꯇꯜꯂꯣ ꯍꯥꯏꯕ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯅꯨꯡꯁꯤꯅ, ꯏꯆꯦ, ꯏꯟꯁꯥꯡ ꯁꯦꯝꯕ꯭ꯔꯕꯨ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦꯗ꯫ ꯑꯋꯣꯏꯕꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏ ꯏꯆꯦ, ꯏꯆꯦꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯍꯦꯛ ꯏꯟꯕ ꯍꯥꯏꯕꯗꯨꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯅꯨꯡꯁꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯇꯥꯔꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯛꯀꯗꯧꯔꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯊꯕꯛ ꯆꯠꯇ ꯌꯥꯗ꯭ꯔꯦꯅꯦ꯫ ꯉꯁꯤꯕꯨ ꯇꯥꯃꯣꯕꯨ ꯊꯕꯛ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡ ꯑꯣꯏꯅ ꯂꯦꯞꯂꯒꯦ꯫ ꯃꯊꯪꯗꯒꯤꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯃꯨꯛ ꯄꯥꯏꯔꯁꯤ꯫ ꯑꯗꯨꯅ ꯑꯩ ꯆꯠꯇ ꯌꯥꯔꯔꯣꯏ꯫ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯒ ꯆꯪꯕꯤꯔꯛꯑꯣꯀꯣ꯫ ꯃꯃꯥ ꯊꯔꯣꯅ, ꯍꯥꯏ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯇꯥꯃꯣꯗꯣ ꯊꯕꯛ ꯆꯠꯂꯅꯤꯌꯦ, ꯂꯦꯞꯂꯔꯣꯏꯌꯦ, ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯦ ꯏꯃꯥ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯏꯃꯥ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯟꯕꯤꯔꯛꯑꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯊꯦꯝꯕꯨꯡꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯊꯦꯝꯕꯨꯡꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯆꯥꯎꯕꯤ ꯊꯔꯣ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯏꯪꯈꯣꯜꯗ ꯂꯩꯕꯗꯨ ꯎꯕꯗ ꯏꯪꯈꯣꯜꯂꯣꯝꯗ ꯆꯥꯎꯕꯤ ꯆꯪꯂꯛꯏ꯫ ꯊꯔꯣ, ꯍꯩꯃꯥ, ꯆꯥꯎꯕꯤ ꯂꯥꯛꯂꯤꯔꯣ? ꯁꯤꯗꯗꯤ ꯐꯝꯐꯝꯁꯨ ꯂꯩꯇꯦ, ꯌꯨꯝꯂꯣꯝꯗ ꯐꯝꯃꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯃꯤ꯫ ꯆꯥꯎꯕꯤ, ꯀꯔꯤ ꯂꯩꯔꯒꯦ? ꯍꯟꯗꯛꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯜ ꯐꯪꯅꯅꯕ ꯇꯧꯔꯤ ꯍꯥꯏꯌꯦ MLAꯅ, ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯎꯅꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫
Ima, chalo la ura. Haima, ima chawbisu la amidana. Hoi hoi bema ima la iye. Imau se masak na marol ama phajariba. Thawgalo na marol ama phariba. Nusikre da ko imau se. Ima chawbi, ai chalo lukhige. Ima ga wari sabiramu ko. Hoi hoi hoi, lo. Bema, nama chawbi gi dine. Sini do thaktabani ko. Hoi ma, namau lonjarukige. Asumna nungsi su imungda chalon ba changkirami nungsi lekaya duda mau amagi sadaron chatpa imungi thaba inkhang tawbada machu taba bebar lamchat leibada manem amadi mahaki mapuroi bagi seba tawbada lekaya duda wari narami asumna matam khara haukhirami nungsi na tamo kai haige ngasidi kaithel thosi tamoga imungi pochai su leinanaba hoi thosi ngaihak leiraga chasi yabro Aine, ising chai semta lushin kige. Hoi, aisu imungi tabak lushilu kige. Ho, lushilu. Ibungo, nang bulu idribru ising chai badu pa. Ima, mate khara wali, sige paidom silori. Aduga paidom macha sidangai. Pare. Ima ising hunbira uro. Yarni da ima, karigi mana ising hunduino, nacha adum tawraga lori sibo. Ichana ngasi tawribado warani ni he yaman khrene ai adum tawrage adoima hangam se hayengdi khara phupiro aina thabuk suriba dugi mapudo mogi ima do chaningi hai adugi pubi khigi hoi puko mina jagi hairaga pidabadi yad pigadaban yamdaba haibaduna ama oiri ibunga mahazon sana halse kawba yadiko mana aikhoigi mateng kaya ama pangbikhre Mase kawba yade ko ibungo. Hoi ma, kawzarui. Iyamba sana halse. Aigi awaba yamna khangbi. Aina sel kitang chinbada. Chille kitang haibada mane hina khangbi. Mabuk yamna phai. Iyamba sana halse. Itai masu yamna phai. Itai mana hain. Nushiga imaga nomupuru o hairin. Khara leiraga ne. Thabak khara hek komakpada hek chatpa haiduni. Hoi ma, ado isingse chaibalori. Aishu namang nupi na kaithel bukta thoklu sena haibini haibeta thoklu kiki hoi chaluru adudi nangsu iruja thokluru hoi ma asumna thembung amadi nungsi kaithel da thoklami matam so sum hauki nongma lekai gi miwa ngang na binupi khara punsilaga miwa wari sanarami mayum da thabak amata tawdana lekai thoklaga mi wari sanaduna leirami makoina wari sanariba sing adudagi nupi amana sumna hairei Tarubina. Ije tampa. Aidi akhoi saida mau oiriba nupi khara yam yengningdaba khara leiri. Akhoi di mau ni aduni adani na imungi chawthongbo su tawraga leiba. Yamna paktaba. Lekai sigi mi amata su dinade. Aidi moi ubada mit narabani. Kananu ne nangna aduk yamna kanthi thongai sauri duba. Moigi ine tharogi mamong nupi nuksi haibido adudo. Mana namoda kari haire inu. Hairakpagi wabudi nateda asukuibase lekai mi amataga sutinade imung asida adum leyemi karibu tawino khangzadeda manem sina amuk toiba aigi maudi sanani aigi imaudagi henba leipoten thajaningdeda ai moimani mamaugi warise nangna harido asengbani ai sune moigi mani mamause yengningdabana mitsana harabani aduni ado moigi nungsisibu yum panbadi phana koire Haju pawa macam ta su yaude. Mai thimbung hai banu pase. Chadano da mut patari ni he. Aidi thimbungi khanbada bu hena wabire da. Makoina asumna wari sana ringai da tharo dukan da pot leibagi laklame. Tharo na lakpadu tampak amadi tarubi makoidi uramde. Aduna wari sing adu leptana adu magsarame. Makoina sanariba wari du tharo magi imungi wari ni khangladuna tampak amadi tarubi makoi ani bu kaurai. Tharo adumna kaurakpadu da Wari sanaramliba anido khangprek khangna tungda yengthorai tarubina ithak thakat na hairei ine tharo pot leibala iro aikhoidi uza hodre hoi bema ine dukan da lakjaramlibani wari marakta lepase kaya nungaite makhatabi ibema karigi leplibano tharogi wahaido tabata tarubi tampak makhoi ani adu tawfam khanglamde Taruna makata na hairei. Laikai sida leiriba miwai singsigi
wari puthoklaga sagadabagi saruk yumdane ningthina leiduna imungi yumgi thabak inkhang tawraga leirabadi adukki matik phagani adudi nate swaisida chak cha thoklaga migi miwa ngangnaduna lei nayumda leiba hainadabi oiribra karino Tarubina Tharogi wahai ado tabada ikaiboy sangningboy tawraduna machin khumlai Karino da ine Tharo Nangi wahai do aikhoi se yum laitaba misaki mawongda hekta haibadi ine Tharo ahani haibagi wakhal kairakani Achumbadi haibibagi wani chumbu chumdra Nangi namaudubu mamita macha amta urabro Ine na nasugaido uba phangbirabro Ibe matarubiye Aigi imungi wari sibu noina sabiriba sibu kanana paisa pini gaina haigene Aigi imo angang yauba yaudaba mado noina ubagi mathau tade Aigi imungi wari noina sabigadaba sunate na thau dubu tawba kaidogi ha ahal amada kari wahai sizinagani haibasu khangdabi lamkiet pisidi Tharono makhoibo nganglakpaduda tarubi tampak makhoi ani yamna saurami makhoi ani na tawkhriba adubudi kauthoklaga Tharogi wahai adu makhoi ani kanthi thokna saurami tampakna Tharoda mu hairai Iche Tharo ai ngasaidagi tage na tabani taba ngamsilaktre hai tampak nangsuni nasu uraba misak amani nasu uraba nangna pan dukana sida phamlaga mi arakba khudingi khalaga wari sariba karigino ha migi wari sanagadabagi mahutta nangi imungi awa nungai saba kaidoge ahal lama oiraga atukamna limjadribadubu karigino Iche Tharo aigi dukase phambase iche di yamna kanna ubiramliba oire adumnagadi khanbirakanuda laikai asida punna leimine haibagi tawbagi wani natrabadine khangadabani Tharo nupi ani dugi wahai singa du tabada mabukningda khali Kari karamba nupi jamine siba imai pim makhagi angang sunattaba aingonda Sigumba wahai mathau laitaba makhai aigi imungi wari puthoklaga saraga waraktabi lamkit pisingsidi Tharo khonjal thokna hairai Ho ibema haibige ta jau noi dagi ne aigi imongna magul leiba yamna heli nongmata thongal wangma landabi aigi imong hojik imongna macha yawba yawdaba manem aina kaisu khanba leite Nakhoina aikhoigi imungi warida khut thingjinbiu haidi migi sumang sitringai dane na sumangdo hana sitlu ibema Asi hairamlaga Tharo mana leigadoriba pochai singa du leiramdana mayumda sauna chatki Leihoriba tampak amadi tarubi makhoi ani Tharona hairamlibadu khumba nanghauda yamna sauna leihori Tharona mayumda sauna changlakpadu ubada sumang wai sitlamba nungshina uraduna manemda hanglai Ima Kaino pot laiba chatnina chakraga pot sumta leirakte aduga asawbugi saktamda halaklibasibu kaidoba yaurage Tharo mangol churi ta phamaduda phamtharaga mamobu yenglaga hairai Imau ibema laikai se miwa ngangnabi nupi se yamna laikre Ini mongna nusinana leibase laikai se leiriba mi singsina kalakre Ha Tharo Ngasaidagi ngangnaragliba sing adu mamauda loina tam Ima adugibu kaisu khalunuda adu khangdanane namosune yumdagi mapal thoktana leirabani Ima bu namogi inem oina phangsabase namogi laibakse kayada phakrabano Aisune imause aigi imau oina isol mahakna tambiramlibase nanem aigi harauzaribani laikagi mina ama oikre nangdine Laikai misinga khatna jainaba yade Laikai asigi mamangda ini imaugi nungsinabasi uraga kalakpa oihansiko hera moina kaidozaruni haige Nungsi manem Tharogi wadu tabada nokladuna hairai Ima yare seto moina nganglibasingdo tagadaba aikhoina thabidraba loi Imasu khongkhu chambiruro namongna ising thamjaramabani Haima Ising lehodradayne Pukridagi aina sukrurabani Ima halaga khongkhu chamnanaba ising leitabaduda suuraba Tamo ngairaga leiradi yararoina Ihi Adu boba imana adum tawba yarabadubu Phare Adudi nangsu nathaudu loisilo Ima imung changage ko Hoima Asumna nungsi amadi magi manem aduki matik nungsinana leiba maramna Laikagi miyoi singna kalakpa poklami
ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯃꯧꯁꯤꯡꯗꯤ ꯃꯃꯥꯅꯤ ꯃꯃꯧꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯔꯝ ꯂꯩꯇꯅ ꯈꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯜꯂꯛꯅꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯅꯕ ꯂꯩꯀꯥꯏꯒꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯊꯔꯣ ꯅꯨꯡꯁꯤꯅ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯅꯨꯡꯁꯤꯅꯁꯨ ꯃꯅꯦꯝ ꯊꯔꯣꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯊꯔꯣ ꯑꯗꯨ ꯃꯃꯧ ꯅꯨꯡꯁꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯈꯟꯖꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯁꯨ ꯅꯨꯡꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯅꯦ ꯊꯣꯛꯄꯤ ꯂꯦꯝꯕꯤ ꯈꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯍꯨꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ "ꯏꯅꯦ, ꯇꯥꯕ꯭ꯔꯣ? ꯏꯅꯦ, ꯂꯦꯝꯕꯤ ꯂꯩꯕꯤꯗꯕ꯭ꯔꯣ? ꯇꯥꯔꯦ ꯇꯥꯔꯦ, ꯀꯅꯥꯅꯣ? ꯍꯥꯏꯃ, ꯅꯨꯡꯁꯤ, ꯅꯪ ꯑꯣꯏꯔꯦ? ꯁꯤꯗ ꯐꯝꯃꯣ꯫ ꯍꯣꯏ ꯏꯅꯦ, ꯉꯁꯤꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜꯗꯨ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯁꯦꯜꯁꯤ ꯁꯨꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯏꯅꯦ꯫ ꯀꯗꯥꯏ ꯁꯨꯔꯝꯃꯅꯤꯗ, ꯅꯪꯅ ꯁꯨꯔꯒ ꯄꯨꯔꯛꯑꯗꯨꯕꯨ꯫ ꯍꯣꯏ, ꯏꯅꯦꯅ ꯌꯥꯔꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯖꯔꯒꯦ ꯏꯅꯦ꯫ ꯍꯥꯏꯃ, ꯅꯪꯕꯨ ꯂꯥꯛꯄꯒ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯌꯨꯝꯗꯒ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯥꯕ? ꯂꯩꯕꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯍꯧꯗꯦꯗ, ꯑꯗ ꯌꯨꯝꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗꯕ, ꯇꯥꯃꯣꯁꯨ ꯏꯃꯥꯁꯨ, ꯑꯗꯨꯅ ꯍꯜꯂꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯉꯥꯏꯈꯣ ꯏꯅꯦ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯕ꯭ꯔꯣ? ꯇꯧꯗ꯭ꯔꯤꯌꯦ ꯏꯅꯦ꯫ ꯊꯦꯝꯕꯨꯡ ꯅꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯂꯒ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯗꯕ ꯍꯥꯏꯕꯁꯦ ꯀꯨꯏꯁꯜꯂꯛꯂꯕꯗꯤ ꯍꯧꯖꯤꯛꯅꯦ ꯂꯨꯅ ꯇꯧꯔꯤꯕ ꯅꯅꯦꯝ ꯑꯗꯨꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯥꯝꯂꯛꯀꯅꯤ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨ, ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯅꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯩꯒꯤ ꯏꯅꯦꯝꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯇꯥꯃꯣꯁꯨ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯑꯃꯨꯛ ꯅꯧꯅ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯠꯇꯦ, ꯑꯩꯅ ꯈꯪꯉꯤ ꯏꯅꯦ꯫ ꯍꯩ, ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯤ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯏꯆꯥ ꯍꯥꯏꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯂꯟꯅꯤ꯫ ꯍꯧꯖꯤꯛ ꯅꯅꯦꯝ, ꯅꯪꯒꯤ ꯅꯨꯄꯥꯅ ꯂꯨꯅ ꯇꯧꯔꯤꯕꯗꯣ ꯃꯇꯝ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯅꯅꯦꯝꯁꯨ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯄꯥꯝꯂꯛꯀꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯥꯝꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯀꯪꯗꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯦ, ꯃꯇꯝꯗꯣ ꯂꯥꯛꯂꯕꯁꯨ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯜꯂꯣꯏꯗ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯣꯏꯔꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯑꯩ ꯑꯃꯅ ꯁꯥꯒꯩ ꯃꯨꯠꯍꯟꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯥꯒꯩ ꯃꯨꯠꯂꯣꯏꯗꯕꯤ ꯑꯃ ꯄꯨꯔꯛꯄꯗ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯨꯒꯅꯤ? ꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤꯅꯦ, ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯁꯨ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯟꯗꯛꯇꯤ ꯂꯦꯝꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯡꯁꯤ ꯂꯦꯝꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤ ꯁꯥꯎꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯈꯟꯗꯨꯅ ꯐꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯗꯨꯁꯨ ꯑꯩ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯂꯩꯔꯣꯏ꯫ ꯑꯗꯨꯗꯤ ꯏꯅꯦ, ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯁꯦ ꯌꯨꯝꯁꯨ ꯃꯤ ꯂꯩꯍꯧꯗꯕꯅꯤꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣই, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯗꯨ ꯂꯦꯝꯕꯤꯒꯤ ꯋꯥ ꯇꯥꯔꯝꯗꯅ ꯕ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯅ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯕ ꯄꯥꯝꯕꯁꯤꯕꯣ? ꯏꯃꯥꯒ ꯑꯩꯒꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯃꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯄ ꯄꯣꯛꯄꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯪꯖꯗꯦ, ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯃꯧꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯅꯅꯕ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯊꯥꯖꯅꯤꯡꯗꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯅꯅꯕ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯩꯃ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ, ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ, ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯣꯏꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯃꯍꯥꯖꯣꯟꯅ ꯁꯦꯜꯁꯨ ꯂꯣꯏꯅ ꯄꯤꯔꯛꯏ꯫ ꯁꯦ, ꯄꯩꯁꯥꯁꯦ ꯊꯝꯖꯤꯜꯂꯨ, ꯏꯃꯨꯡꯒꯤ ꯀꯔꯤꯅꯣ ꯁꯤꯖꯤꯟꯅꯅꯕ꯫ ꯀꯩꯅꯣ ꯁꯤꯕꯣ, ꯌꯥꯝ ꯌꯥꯝꯃꯤ ꯁꯦꯜꯁꯦ꯫ 10,000 ꯉꯁꯤꯗꯤꯅꯦ ꯏꯌꯥꯝꯕ ꯁꯅꯥꯍꯜꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯄꯤꯕ ꯋꯥꯠꯄ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯨꯅꯅꯕ ꯄꯤꯔꯛꯏ꯫ ꯑꯣ, ꯁꯦꯜꯁꯦ ꯏꯃꯥꯅ ꯑꯣꯏꯅ ꯄꯥꯏꯖꯁꯅꯨ, ꯏꯃꯥ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯄꯤꯁꯜꯂꯒꯦ꯫ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯒ ꯄꯨꯈꯤꯕꯅꯤ, ꯄꯣꯐꯝ ꯐꯝꯕꯤ ꯏꯟꯗꯣꯝꯆꯥ ꯉꯧꯕꯤꯗꯣ ꯃꯉꯣꯟꯗ ꯄꯤꯅꯦꯅ꯫ ꯍꯜꯂꯛꯑꯅꯤꯗ, ꯀꯨꯏꯔꯕꯅꯤ ꯆꯠꯈꯤꯕ꯫ ꯑꯣ, ꯐꯔꯦ, ꯑꯗꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯗꯅ꯫ ꯆꯥꯁꯤ꯫ ꯇꯥꯃꯣ ꯏꯔꯨꯖꯔꯨꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯃꯣ ꯑꯣꯏꯅ ꯂꯩꯔꯨꯔꯣ, ꯌꯥꯒꯗ꯭ꯔꯣ? ꯍꯣꯏ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯑꯗꯣ ꯑꯩ ꯏꯔꯨꯖꯒꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯑꯩ ꯂꯥꯏꯒꯤ ꯀꯣꯟꯁꯦ ꯑꯝꯇ ꯄꯨꯁꯤꯜꯂꯛꯈꯤꯒꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯍꯧꯈꯤ ꯂꯣꯏꯈꯤ꯫ ꯅꯣꯡꯃ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯊꯥꯎ ꯉꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ
ꯊꯥꯎꯒꯤ ꯃꯅꯝ ꯑꯗꯨꯗ ꯅꯨꯡꯁꯤ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯔꯛꯂꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯊꯔꯣ ꯄꯥꯈꯠꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯁꯤ, ꯈꯔ ꯐꯔꯕ꯭ꯔꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ꯫ ꯅꯨꯡꯁꯤ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯊꯥꯎ ꯃꯅꯝꯁꯦ ꯇꯥꯕꯗ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ, ꯑꯣꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯃꯥ ꯏꯁꯤꯡ ꯄꯨꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯏꯁꯤꯡ ꯂꯧꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯒ ꯅꯨꯡꯁꯤꯕꯨ ꯃꯆꯤꯟ ꯇꯦꯡꯊꯣꯛꯍꯜꯂꯝꯃꯤ꯫ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯈꯔ ꯐꯔꯤ꯫ ꯆꯠꯂꯣ, ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯟꯁꯥꯡꯁꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯏꯃꯥ, ꯀꯩꯝ ꯇꯧꯔꯣꯏꯌꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯌꯥꯗꯦ, ꯊꯥꯎ ꯍꯦꯛ ꯇꯧꯔꯨꯕꯗꯅꯦ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯅꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯅꯦꯝꯁꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯧꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯉꯁꯤꯗꯤꯅꯦ ꯄꯨꯝꯅꯃꯛ ꯀꯣꯛꯂꯗꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ, ꯊꯥ ꯃꯁꯤꯡ ꯄꯥꯔꯣꯀꯣ꯫ ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯍꯧꯖꯤꯛꯁꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯊꯔꯣꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯃꯗꯤ ꯂꯥꯛꯂꯅꯤꯌꯦ꯫ ꯑꯗꯨꯒꯤꯅꯤ, ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔో? ꯅꯨꯡꯁꯤ ꯏꯀꯥꯏꯅ ꯃꯅꯦꯝꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯁꯤꯗꯤ, ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯧꯁꯤꯗꯤ, ꯊꯕꯛ ꯑꯃꯇ ꯌꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ, ꯏꯃꯧ ꯊꯕꯛ ꯌꯥꯎꯍꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯦꯝꯕꯨꯡꯅ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ꯫ ꯂꯣꯏꯗ꯭ꯔꯤ, ꯏꯃꯥꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯊꯣꯡꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯣ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯇꯧꯍꯧꯔꯤ꯫ ꯑꯗꯣ ꯅꯪꯅ ꯇꯧꯕꯗꯤ ꯀꯩꯗꯧꯔꯒꯦꯕ? ꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯕꯗꯨꯗ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕꯩ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯁꯤꯅ, ꯈꯪꯗꯦ, ꯁꯨꯝ ꯍꯪꯉꯒ ꯂꯩ, ꯈꯪꯅꯤꯡꯉꯒꯅꯅꯦ ꯏꯃꯥꯗ ꯆꯠꯂꯒ ꯍꯪꯉꯨꯔꯣ ꯆꯠꯂꯣ꯫ ꯍꯩꯃꯥ, ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯗꯤ, ꯉꯥꯎꯋꯤꯅ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯃꯥꯅ ꯊꯦꯝꯕꯨꯡꯕꯨ ꯀꯧꯔꯛꯏ꯫ ꯊꯦꯝꯕꯨꯡꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯔꯣꯅ, ꯁꯦ, ꯆꯥꯔꯣ, ꯄꯨꯟꯅ ꯆꯥꯔꯁꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯁꯨ ꯀꯧꯔꯛꯏ꯫ ꯅꯨꯡꯁꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ, ꯅꯨꯡꯁꯤ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ, ꯏꯃꯥꯅ ꯅꯪ ꯀꯧꯔꯛꯇꯦꯅ ꯂꯥꯛꯇ꯭ꯔꯤꯔꯣ? ꯃꯧꯗꯤꯅꯦ ꯆꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯏꯆꯥ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯀꯩꯒꯤ ꯃꯥꯗꯤ? ꯍꯣ, ꯆꯥꯛꯇꯣ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯆꯥꯔꯨꯁꯤ, ꯂꯣꯏꯔꯒ ꯍꯥꯏꯕꯤꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯁꯨ ꯍꯔꯥꯎꯃꯟꯗꯅ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯍꯧꯖꯤꯛ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ? ꯌꯥꯗꯦ, ꯆꯥꯛ ꯇꯣꯛꯂꯒ ꯍꯥꯏꯔꯒꯦ, ꯅꯪꯁꯨ ꯍꯔꯥꯎꯃꯟꯗꯅꯅꯦ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯉꯔꯣই꯫ ꯀꯩ ꯋꯥꯅꯣꯕ ꯏꯃꯥ? ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯫ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅꯦ, ꯆꯥꯛ ꯇꯣꯛꯑꯒ ꯍꯥꯏꯔꯒꯦ ꯍꯥꯏꯔꯒ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯊꯦꯝꯕꯨꯡ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯀꯩ ꯋꯥꯅꯣꯕ? ꯁꯨꯝ ꯉꯥꯏꯍꯜꯂꯒ ꯊꯝꯃꯤ꯫ ꯍꯣꯅꯦ, ꯅꯆꯥꯅꯅꯦ ꯄꯥꯕꯨꯡ ꯀꯥꯏꯅ ꯀꯧꯕꯗꯣ ꯇꯥꯔꯅꯤꯌꯦ, ꯑꯗꯨꯒꯤꯅꯦ ꯍꯧꯔꯛꯄꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯔꯣꯏꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯊꯦꯝꯕꯨꯡ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤ ꯑꯉꯥꯡ ꯌꯥꯎꯔꯛꯇꯕꯒꯤ ꯑꯋꯥꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯦꯝꯕꯨꯡ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯊꯔꯣꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤꯁꯨ ꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯔꯣ ꯑꯃꯗꯤ ꯅꯨꯡꯁꯤ ꯌꯦꯡꯁꯤꯟꯕ, ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯏꯁꯤꯡ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯊꯔꯣꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯅꯥꯅ ꯏꯁꯤꯡ ꯍꯣꯜꯂꯨ ꯍꯥꯏꯒꯦ? ꯊꯥ ꯁꯨꯔꯛꯄꯒꯤ ꯋꯥꯕꯅ ꯁꯥꯗꯧ ꯊꯣꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯀꯗꯥꯏꯁꯦ ꯏꯃꯥ ꯄꯨꯒꯦꯁꯦ? ꯁꯨꯝ ꯈꯣꯡꯁꯦ ꯌꯥꯝ ꯁꯥꯏ, ꯑꯗꯨꯅ ꯈꯣꯡꯁꯦ ꯏꯪꯍꯟꯅꯕ ꯁꯣꯛꯎꯕꯅꯦ ꯏꯃꯥ꯫ ꯍꯩ, ꯑꯗꯨꯕꯨ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ? ꯁꯦ, ꯏꯃꯥ ꯄꯨꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯏꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯒꯤ ꯂꯧꯔꯒ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ
ꯃꯅꯦꯝ ꯊꯔꯣꯅ ꯍꯥꯟꯅ ꯂꯨꯅ ꯇꯧꯕ ꯅꯨꯡꯁꯤꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯒꯤ ꯃꯐꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯅꯤ ꯃꯃꯧ ꯈꯠꯅꯅꯕ ꯀꯌꯥꯔꯛ ꯁꯤꯜꯂꯕꯁꯨ ꯃꯅꯦꯝ ꯊꯔꯣ ꯑꯃꯗꯤ ꯃꯃꯧ ꯅꯨꯡꯁꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯈꯠꯅꯔꯝꯗꯦ꯫ ꯍꯦꯟꯅꯗꯨꯝ ꯃꯃꯥ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯅꯨꯡꯁꯤ ꯍꯔꯥꯎꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯔꯣꯒꯤ ꯏꯃꯨꯡ ꯑꯋꯥꯕ ꯌꯥꯎꯗ ꯅꯨꯡꯉꯥꯏꯕꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫